SHUTI PIDE HAIBAGI WAHOU the CRPF ki Head Constable Amana Nongmei Kapthorakpada Sub Inspector Ama Constable Shire Nongmei Kapthorakliba Head Constable MASHASU MATOM ta KAPSHILLAGA SHIJAKHRE MAHAK na Kapthorakpada CRPF personnel nipan AMASU SHOKLE ahumgi PHIVAM luna LEIRI Thaudok asingarang namidang pung nipalom taba duwaida lamsang police station da thokibani Thaudok aduda laikhidraba F120 company CRPF ki personnel sing adudi Rajasthan dagi Head Constable Sanjay Kumar Sahi Nipumathoi Jammu Kashmir dagi Sub Inspector Tilakras Sahi Yankaitaruk amadi Bihar dagi Ravi Ranjan Kumar Sahi Kunmarini Hairi Thaudok aduda SHOKLE personnel sing aduna Inspector Surtilal Sub Inspector Yaswantarao Head Constable Brajesh Kumar Bharadwaj Constable W. Kumar Paswan, Constable Ranjit Kumar Paramanik, Constable Sanjeev Kumar Prasad, Constable Lambudhar Sorent, Amadi Constable Sabkal Manos ni Hairi, Thaudok asigi matang da press na phangba paw manahai, Lamsang Police Station na duty taba F120 company CRPF ki Head Constable Sanjay Kumar na Mahak SHUTI PIDE haiduna Mahak na paiba incest rifle aduna brush round Kapthorakpada CRPF personnel ani thaudok thokpam adumakta da laikhidabani aduga atopa personnel nipan amana aso pan nanghalamlaba matung mahaki service gun aduna masa mathanta kapsinduna sijakhibani hairi thaudok asi thokraba matung SHOKLE CRPF personnel nipan adu rims hospital da pukatuna laikanakhi makhoi nipan gi manungda ahum amadi phibam luri manga amadi khudong thingai oitre hairi Thaudok asigi matang na press na phangba paw manahai ngarang namidang pung 8:50 mga tarakpa doida Lamsang Police Station de duty tab F120 company CRPF personnel sing fallen lap ni ngaida maning thangbada lepa Head Constable Sanjay Kumar na paiba mahaki incest rifle aduna brush round Kapthorakpadagi thaudok asi thokhibani thaudok thokpa matam adu mai mutpa matam oibana misiminati kahena thoudabani karigumba mai lakpa matam oiram labadi asi ana hena thoklambasu yai haire